Kurumjari SKTV News pu yengbiriba khwaipum na Mopolivia ta khelambam na taram nokchari ahanbada maroiba pausing pizari Manipur da thokliba lana si kuki sing na thokhanbani maitai di mito pusilakanu yelho furup sing punna hingminasi haibani haina thadau inpi Manipur gi secretary Michael Lamzathang haukip na phongdokre amasung leibaga sigi lemjaningai oireba medal for gallantry phanglagadaba singi manling laukthokpada Manipur Police Commando gi personal manga yaurakle Hauzik pau sandong pizari Manipur da thokliba lan asi kuki singna thokhanbani maitai di lan pamde mapan lamdagi mito pusilakanu khunda leita duna leiraklaba maitai aikhoi punna hingminasi haiba khaktani haina thadau inpi Manipur gi secretary Michael Lamzathang haukip na phongdokre ngasi Information Center for Hill Areas Manipur icham na senduna yumnam khunau da handak Manipur da thokliba lan asigi waroshina mapurakna naba hotnabada choba thodang lawkhiba thadau furup ki miyoi sing taramna okpagi thoram ama pangthokre thoram aduga mari leinana Michael Lamzathang haukip na makha taraduna hai thadau furup asi chahi kaya gi mamangdagi kuki furup ni haiduna miyamna launa duna furup asibu matam sangna namsenduna thambirame chahi lising ani gi puwari leiraklaba thadau furup asi mamangda khongsai haina khangnaramba furup adune furup asina ngasi fawba lamdam asida khunda minariba kanglu furup amatagi mayokta leikhiba leite adumoinamak handak lamdam asida thokliba lan asida furup asi maitai furup ta sawgatpa furup amani haina hek pakthokpiba asi tawbigano loinana Manipur da thokliba thokhaningdaba thodok asina micham miyam kaya leikhidre kaya amana asok apan nangkhre lan asi kuki singna thokhanbani maitai furupti lan ngak thoktuna mapan lamdagi narol da mitop pusilakpa thingduna hana khunda leita duna leiraklaba aikhoi punna hingminasi haibani handa kuki khulai paiba singna tamthina hatokpi khraba maitai machari sikantana kuki furupta onjorage haiduna maitai gi mingdagi kuki gi mingda olaba fawba kuki singna tamthina hatokpi ba simak tahaidaba thabak amani thogliba lana sigi waroshina ma purakpa ngamba maitai furupta luchingba kaya leirabasu amana ama chingthanabagi chatnabi leiriba makhai furup asi makhatana wakhigani apunba Manipur ma sagatnaba hotnabada chinda lawbagi mahutta thabak oina utpa mathau tai Anti Manipur versus Pro Manipur gi lan asi loidri haina phongdokhi masi meitei ga naga singna hairakpa thadau haibadu khoi singse khongjai haina noina khalambadu kuki kangbu gi khongsai haibagi do tongale admai to duna history last India ga samnaraba matung sida khoi se chana da brand je chumara para khalleba Angkong loi chai Manipur da adum khatnaba adum leire adubu thokiba thodok sida innocent mayam singse yamna sokre siroi dogo mayam sikre adu mayam singse thokre yam nuaitre ei samak su IDP koi message loi no IDP ne adu tarabasu way forward se kaino akhoi Manipur machani hai taradi meiteina as a major community ama oina akhoi na pamba se mapandi gi mi pusila kanu mahero de gi tamine rakpa khatang du nungai na lemin se haibane adu thado ichini naw sing tanara ka chida lande hai se koi gi clear cut policy ne Ichamgi hanagi President N Rajendro Topaming Boyna haikibada Manipur da haukiba chahi inglisingani kulhumdoi gi May ahumdagi haurakkiba irang asi thokadaure haibasi ichamna hana pau ama phangbadagi irang adu ngalingai matamda namtha haunanaba kanna hotnaki adubu laibak thibadi numit adugi numidangdagi irang adu pak chauna thorakpa hauki thogliba irang adu karamna Laksin sige haina ichamgi mihut singh Churachandpur da changduna wari sanana bahotnaringai cherakta new chakonda miyoi amana double barrel gi nongmai ama paiduna kuki singh wafam aduda porfam famba yaroi haiba wahu ama lakpadagi irang adu amuk hena chawthokhe mathang chawthoraktuna ngasidi achauba irang ama oiduna micham miyam kaya ama leikhidre kaya amana sok apan nangduna leiri irang asigi waroishin ama purakna nabakanna hotnarabasu ngasi fawba waroishin purakpa ngamdriba asi maru oina kuki gi su da leiriba lal holup singa India lenga ka thamnariba su agreement asi laukthokduna ningthina mapan lamdagi narol da pusil laukthokduna
ꯅꯤꯡꯊꯤꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯥꯔꯣꯜꯗ ꯄꯨꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯂꯕ ꯃꯇꯝꯗꯇ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ पुरक्पा ngमगनी हाइना मखा ताखे लांचदगी मान लौरइब थौना कोइ शांति हलंगनाबा अमदि कोइ स्टेज सिदा होरक यलोमिनी हाइदना कोइ थादौदी कि नते गाना फोंगना थोलागा लांचगी ओइबा होरखिबसिगे सुमरान फोंदोकपसिगी सु कोइ मा मान होनरिबसे कोइ मयाम खुदिं मंगना माबु हराउतरामना वोमिनाबगी प्रोग्राम सु यावसी माइना साचनजबनि एनर्जी चनहंगदबनी मैदेन एसी फंगदा कसु काइबलिटी गाना फोंगना थोला कांदा नसिगी वेरी फिल्म से लाउरा कांदा अचुंबा अमा नसेन मेडिया मयामना अमा मयामना वइदबा ngang फुर सिंगदुना अखोय बुलाना संतोम मयाम दो ngasi dei gi nau mai ken thola kanda अखोय gi world से हाइब तारे को इंडिया खत नतना अचुंबा दो मैदेन लाइन की देखो मपान दगी संगा सिबाई तोबनी गाना फोंगना थोला ngang बिउसे सिगी दमकता आइगी थारोगी चिनाउ सिंगो कोइन तरामना ओपिबम थोपरा हाइबगी वाखल से एगोन मतम सांग लेरप लेबाग सिगी लेमजनिंगाई ओइरबा मेडल फॉर गैलेंटरी फंगलगदब सिंगी मिंग लाउथोकपदा मणिपुर पुलिस कमांडो की पर्सनल मंगा यावरक्ले हयेंग पांगथोकदोरिबा लेबाग सिगी रिपब्लिक डे निमित्ता लांथोकदब मेडल फॉर गैलेंटरी GM प्रेसिडेंट्स मेडल फॉर डिस्टिंग्विश सर्विस PSM अमसुंग मेडल फॉर मेरिटोरियस सर्विस MSM फंगलगदब लेबाग सिगी पुलिस फायर होमगार्ड अमसुंग सिविल डिफेंस अमदी करेक्शनल सर्विस ता मथौ तौबा पर्सनल चमापन ग मरफुनिथोय की ममिंग मथा ngasi मिनिस्टर ऑफ होम अफेयर्स की माइकैदगी लाउथोरखे मसिगी मनुंगदा मेडल फॉर गैलेंटरी फंगदब लेबाग सिगी पर्सनल चामगा कुनमंगा गे ममिंग लाउथोरपदा मणिपुर पुलिस कमांडो गे पर्सनल मंगा यावरखिबने मखोइसिंग अदुदी असिस्टेंट सब इंस्पेक्टर लांगोलजम लेनिन अमसुंग सिद्धार्थ थोकचोम हविलदार थौनाउजम निचल राइफलमैन कुमाम प्रेमानंदा अमदी कांस्टेबल ngasepam भीमने टॉप टॉप मखलगी थौना लिंगजेल उतुना मथौ पांगथोकपा मियोइबगी पुंसी अमसुंग लनथुमना चिंगबा कनबा पांबदा लनथुमना चिंगबा कनबा पामदबा थौदोक सिंग थोक्तनबा होटनबा अमदी मरा लेबा मियोइ सिंग फाबा ngambagi damakta ikai khumnaba utpa oina award asi pigedabani गैलेंटरी अवार्ड फंगलगदबा पर्सनल चामगा कुनमंगा असigi manungda पर्सनल कुंथ्रा मंगा दी लेफ्ट विंग एक्सट्रीजम गे अकनबा साफु फंगलिबा एरिया अमसुंग जम्मू एंड काश्मीर दगी पर्सनल निफो मंगा सु यावरी अदुमकपु नॉर्थ ईस्ट रीजन गे ओइनदी मणिपुर खकनतना अतई स्टेट की पर्सनल सिंग गैलेंटरी अवार्ड के मिंग लाउथोरकपा सिदा यावरखिदे मिखल पांगथोकपदा टेक्नोलॉजी की मतेंग लौबा अमसुंग डेमोक्रेसी की मपांगल हेना लेहनबदा वोटर सिंगी थौदांग हाइबसिदा खननबा मीटिंग अखनबा मीटिंग थमलगा नेशनल वोटर्स डे की थौरम ngasi लमफल पाता लेबा चीफ इलेक्टोरल ऑफिसर की ऑफिस ता पांगथोखरे मिखल गमरी लेनबा फोटो एग्जिबिशन अमा यावना पांगथोखिबा थौरम अदुदा अहानबा ओइना भोट थादगदौरिबा मियोइ सिंगदा एपिक कार्ड सिंगसु यंथोखे मणिपुर की CEO शैलेश कुमार चौरासिया यावना पांगथोकपा थौरम अदुदा मणिपुर की एडिशनल चीफ सेक्रेटरी S विवेक कुमार दिवानगन हाई मिखल की मतमदा पोलिंग स्टेशन सिंगदा वेबकास्टिंग कैमरा सिंग सीजन अदुना बोट थादबगी थबक थौरम सिंग रियल टाइम दा येंगबा ngamle मसिना पोलिंग बूथ ता नत्तबा पांबै सीजनबगी थबक थौरम सिंग लाइन खंगहंदुना अथुबदा एक्शन लौबा ngamhale टेक्नोलॉजी की मतेंग लौबा असिना मिखल पांगथोक मतमदा कांगलोन चुमना अमसुंग ट्रांसपेरेंसी लेहनबदा अचौबा मतेंग पांगले बॉयकॉट अमसुंग तोंगान तोंगानबा अकी अखंग कया की मरकता पांगथोकिबा मिखलदा मणिपुर पुलिस अमसुंग पैरामिलिटरी फोर्स की पर्सनल सिंगना लौकिबा थौदांग सिंग सिंथानिंगाइने वोटर अमसुंग कैंडिडेट सिंग ngak senanaba security force na achouba thodang lawrga lakle mahakna makhatana hai kumja inglising aniga kuntare ta pangthokadoriba state assembly mikhal ki manguinana chahi 19 mapung faraba sing electoral roll da yawanana bagi damak college amasung school sing da campaign horgani haina mahakna phongdukhe थौरम की सरुक अमा ओइना लेबाग सिगे चीफ इलेक्शन कमिश्नर ना नेशनल वोटर्स डे गा मरी लेनना होंगदोखिबा वाफम सिंगसु तामिनखे लोइनना माई इंडिया माई वोट इंडियन सिटीजन एट द हार्ट ऑफ इंडियन डेमोक्रेसी हाइबा टॉपिक ता पांगथोकपा ऑनलाइन एसे कॉम्पिटिशन की मकोक मथंग ताख्रब सिंगदसु मना लांथोखि लेबाग सिनबा थुंगना जनवरी की तांग कुन तरुक पांगथोकदौरिबा 63 लक्सुबा रिपब्लिक डे सेलिब्रेशन ग मरी लेनना सोशल वेलफेयर डिपार्टमेंट की मीटिंग मखादा तागियल द लेबा गवर्नमेंट
Ideal Blind School amadi Deaf and Mute School da leidiba Mahirui Singda Republic Day celebration gi achamba khudol tambagi thoram amanga se pangthokre. Social Welfare Department ki Director in Charge Anjali Chongtham na haikibada Republic Day celebration ga mari leinana Deaf and Mute BB Paul Mental Development Home Observation Home amadi Child Career Institution singdasu achamba khudol piduna punna celebrate tawminasi haibagi pandamda thoram ase pangthokpani chahi khudingi celebration ase punna pangthokminaduna lakli tongan tongan ba district sing da leiba children home singdasu celebration gifts sing yenthokba hokre haina phongdokhe. th Republic Day celebration 2026 ka mari leinana khoi government deaf and mute school the government ideal blind school the BB Paul mental development home observation home se the child care institution sing da khoi Republic Day celebration se mayam punna inclusive oina khoi punna celebrate tawina baga mari leinana angang sing da gift hen thokpagi thoram done aduga district sing da DCPU sing da children home sing da su aduma hen thokpa haujakre ka siga. Amarom da Government Deaf and Mute School da Headmistress Oiriba Nomaithem Kalpana na haikibada chahi khudingi Social Welfare Department senduna Republic Day ga mari leinana pun celebrate tawminaduna lakli Deaf and Mute School asigi teaching and non-teaching staff sing suna leitabana awaba kaya mayoknari masida sunatana angang sing senanaba Leifam thokpa warden leite warden amana angang humfutara rom senaba haibasi araibanate masigumba awaba kaya asi mari leinaba singna yengsin biduna watliba staff sing PBU angang singi chak thongna bakukki mioi singsu lengakna lokhat pidaba amadi thagi tolo pidabana awaba kaya mayoknari mari leinaba singna school asida watliba sing menkhat piu haina phongdokhe. School ama lai radi normal da so dum problem chi dia dum thoeba aduga akhoi gi problem ji am toina thoe akhoi ju yam suffer oi haibadi koi gi school gi staff teaching staff non teaching staff asuki mate wat khre akhoi na jo hana government da so dum thajaba do moi ju adum process ti chale du yau bangam da bagi ra khangde hojik si staff se teaching staff su yam wale non teaching staff aduga akhoi gi maru oina residential school ni na hostel si da ngang sing che chenaba laigada ba si ju am na mak wale makoi masen da gi problem thola kan moji chening ba adugum gi problem ji am lai bani na khoi ya hing thin tum mang khang da ba mai ama ma yawe moina chen gre de koi kamai tok den adung gom na so koi da kai gi jelani no harakani aduna koi gi gap se dum lai ta bana te lai aduna yam wa ba oi aduga parents sing na su si matang sta moi su gyam ta bi ba changi Hauzik pau gi marak thatna ten break amatang lominase SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsu yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbirakuna khangbiba yagani. Break matungda mukana taram nokchari makhata pau pizari. Chahi asigi oina pangthokiba imoinu ira thoni thoram numita Arambai Tengol Unit 3 gi area da ningthina maira katuna thoni pangthokiba khul amadi lekai singda khudol piduna ikai khumna utkre Arambai Tengol gi Unit 3 na sillaga ngasi sapam da leiba ibudau khongjom ningthogi laibung da pangthokiba thoram aduda Langathil Jilla Parisad ki member Soibam Kulavidu social worker Livestream Premananda Sapam Gram Panchayat ki chairperson Yumnam Landoni na chingba miyoi kayana mithunglen sing oina sarukya khe Imoinu irat numita ningthina maira katuna thoni pangthokpagi damag ikai khumnaba utkiba khul amasung leikai sing adudi ahanbada sapam laibung leikai ani subada langathel amadi ahum subadana wangjing wangkhai maibam leirakne thoram aduga mari leinana Arambai Tengol Thobal district ki PRO Soibam Kishan hai Arambai Tengol na inat lining amadi forup asibu yokhatnanabagi pandamda changsilaba thabak thoram singi
Thabak thoramsingda miyamna achoubu mateng panglakpadagi mai pakpa ngamlakle nat lining amasung furup asibu kannanaba aikhoigi khongfam chetna lepli makhatana su miyamna angamba mateng pangbiu afaba thabak amap tawrakpa matamda pukning thaugatminaba punna saruk yaminabagi hainabi thamduna apunbagi pangal sagatminasi haina mahakna phongdokhi khunggang tara mga sida arambay tengol unit 3 na akogi ina lining yokhatpa amadi ina lining bu thawa yauna kaino tawiri bisingda pungning thawa saboy na arambay tengol unit 3 gi sinnaw jingna akoi khaina jaraga aram haugibagi akoi event ni moino ira thawni numita maira katpa khul ahum khatang ahan ba ani suba ahum suba khangalaga pungning thawa sabagi thawa madu pangthok sabani Kumza English Singaniga Kun Taruktakin English Singaniga Kunipan Fauba Thau Pugadaba Kanglei Park Students Association KSA gi nauna khallaba office barrier sing wasaglau ki bagaloinana mahiroi loop asigi general body mifam amasu pangthokre Kumza English Singaniga Kun Taruktakin English Singaniga Kunipan Fauba gi oina Thau Pugadaba KSA gi office barrier sing adudi president gi posta Seram Hemjit vice president ta Thiam Johnson amasung Kulakpam Sanjoy secretary general da Huidrom Bablu Toizam Ratan Kumarna Secretary Finance Publicity Secretary da Koideng Laistram na chingba mahiroi singne loinana executive member taret amagasu khankibaga loinana punna mahiroi kun taret na KSA gi kumja English singaniga kun ganipan fauba thau puragani wasaglau bagi thoramadu da KSA gi advisor paunam labango mangang KSA gi hanagi president Sukham Vidyananda amasung akomlup kangleipa ki president Sorai Samsanjina athoiba mithunglen sing oina sarukya ke KSA gi nauna khallaba president Seram Hemjitna paumi sing da hai lamdamasida leiriba mahi sang sing mapung fana mahi masin tamhannabagi thabak paikhatlagani masida sunatana mahairoi kaya nisa chabagi chang wangkhalakliba sishu thingnanaba amadi naha sing achumba lambida punanaba hotnagani lamdamasida tongan tongan ba coaching center sing amadi private school kaya hangdorakliba sigi matangda khananaba mityeng changnanaba akhanaba mityeng changnanaba leibakta ai bacherol pisingani mahairoi singna hauzik tamliba bengali mayek asi isagi irol iyek oiriba maitei mayekta onthoknanaba su mari leinaba singda taksingani haina mahakna phongdokhi Mahirap mo ina ako yung education sector da kaya na ako kumagasang baga kaya naging baga loy na education sector da sibu amo kaya pagana ba mahirap mo ina totang uza gani uzo sila iba Manipuri session asida kung sumthong na bulambi ama sida ako yung mahirap mo gi istena mata wakanda ako yung youth sing amadi mahirap sing da sari bani sa amadi hawli ba ako yung nahasing da phata bagi sanabi asida amadi phata ba sanabi amadi live irang asida na thairaga sumle bi sanabi education hona gani idam dam kai paisa le bi ba ako gi private school sing ase mo mrin ta da na bohog do kongolak ba amadi coaching to ina hadan mi umri pinsala ga hekta Kolombe pang den klub asu masana kalon gyama kalinga tasu hondana ba ai base bisala kan pressure tigini National Voters Day Gamari Lainana Minister of Youth Affairs and Sports ki makhada Sports Authority of India Northeast Regional Center Imphal amadi kuman mahaikol mayang Imphal ga punna kusam naraga sinba Sunday on cycle come fitness run haiba wakalonda school asidagi horaga mayang Imphal gi akoiba mafam sing chaurakna kilometer tara sangba cycle gi rally amadi khong na chenba lamjel na kilometer mari rom chatluraba matungda school asida amuk halaklaga lamthungpham oike cycle rally da saruk yakhiba mahairoi singda sai tagyal part Imphal center gi official singna certificate piduna pungning thawatki ngasigi thoramadu da my Bharat Manipur ki joint director Dr Salam Dhanachandra sai gi account officer yengkhom Bhubeshwar Saigi Project and Administration TH Malviya Devi Kuman Mahikol Mayang Imphal gi Principal Naurem Manglem Jauna Sarukya Ke Sai Tagyal Part Imphal gi Project and Administration Malviya Devi na khai kibada Prime Minister na hau kiba chahi ignisingani kun marigi December gi tang tara tereta launch tawkiba Sunday on cycle haujik fawu chahi ama hena aikoi na chatharakli mamangai da environment free ohenba cycle thawbagi Hainabi yamna taunarami hauzikna lambi matek ama thabak chatki hairabasu gari oina sizinnarakpa masida alternative means kai kari oigadage haiba thirakpada cycle asi tarakibani haike
Honorable Prime Minister na December 17 dagi launch tawkiba Sunday on cycle hosibau ta sahi ama hena akoina hosi sathari magi asingba akogi motive hairagadi ko akogi environment free ohenba atuga cycle thawbagi hainabi se thaba ama satke haisu akogi gari season rakpase sigida alternate means se kari oigedage habda akoina cycle se ohening bagi damakta cycle thawbasina kadawi haiba matamda environment friendly plus physical activity ama oina su season be yaiba ko adugi si promote tawbasina akoi side gi horaga ti ayamba department khudimakta sigi cycle gi se akoina ministry dagi so letter la aga moi su thauba hore Senapati District Anti-Narcotic Task Force ANTF na mapung oiba thodang lauraga popi pambi thabagi mayukta chathakiba drive ta ekar 10 rom da tharamba popi pambi sing manghankhre Senapati District ki Faibung Police Station na konba Sirong Hill Range ta tharamba popi pambi sing drive aduda mang takhan ki hairi Senapati District ki SP gi mityang makhada Additional Superintendent of Police National Highway 2 Nodal Officer ANTF na yengsilaga drive adu pangtokhibani hairiba apunbagi team adu Maram Police Station gi Officer in Charge na luchingkhe maduda Maram Police Faibung Police CRPF ki F36 amasung C142 unit sing amadi Executive Magistrate su sarugya ke Senapati Forest Division gi official sing na su drone season aduna popi thaba mafam sing yengsin bada mateng pangkhe driver sida chawrakna ekar 10 rom da tharamba popi pambi sing manghankhe loinana popi pambi thaba da season abani haiba lautang sang ahum amasu mai thadokhe lona yadaba mong da popi pambi tharamba asigi matangda Phaibung Police Station na case ama register tawkhre Senapati District ta logi wangwada thariba popi pambi sing muthatna ba drive asi makhata na pangtokhi gani haina ANTF ki maikaidagi fongdokhi National Master Athletics Association gi meeting makhada Rajasthan gi Ajmer da leiba Patel Stadium da lakliba tang kunthra dagi mathang thagi February gi tang ani fawba pangthokadaba taret suba National Master Athletic Championship 2026 ta saruk yagadaba Manipur gi team ngasi Imphal thadokre Championship asida Manipur gi Master Athlete chamagnifu humdoi saruk yagani masigi manungda nupi Master Athlete humfutara mapan amasung nupa gi Master Athlete na humfuga marini sanaroi sing adu Samajwadi Party Manipur State ki President Konthauzam Bishorjit na lamthaki championship asida saruk yaba chatnanabagidama Konthauzam Bishorjit amasung MMAA gi patron member Herojit yauna atai official amadi wangoidagi wahengbam Ahilabu Association gi maikaidagi ikai khumnabasu udlakli Kolkata gi Valley Gunge da pangthokpa iska India Open International Kickboxing Championship 2026 ta Manipur gi Ningthauzam Srinivas na gold amasung chabungbam nongsamai na bronze medal lobangam khre championship aduda Srinivas na chahi 13 makhagi kg nifu mangagi kanglupta gold medal lobangam khi loinana nongsamai na chahi 13 makhagi kg nifu gi kanglup ki K1 light event ta bronze medal gi mapu oibangam khi championship adugi chahi 19 makhagi kg yankaini thoi kanglub ki K1 semi pro event ta sarukya ki International Sports Kickboxing Association iska India na selaga pangthokiba championship aduda Muhammad Gyasuddin amasung CH Premanandana technical official sing oina sarukya ki Hozuk loisalakpada maroiba pausing amuka hana pizari Manipur da thogliba lan ase kuki singna thokhanbani maitai di mito punsi pusillakanu yelho furup sing punna hinginasi haibani haina thado MP Manipur gi secretary Michael Lamjathang haukipna phongdokre amasung leibaga sigi lemjaningai oiraba medal for gallantry phanglagadaba singi minglaw thokpada Manipur Police Commando gi personal manga yawrakle Matang asida bulletin solution jare Manipur miyam gi punsida khwaidagi hena maroiba state asigi leibaga sigi amadi malim gi e pau singi damak SKTV news pu mityeng tadun lebiu pumnamak pu amuk hana khurum chai